adumakpu low uba khoi periphery oiriba jaga singda low uduna masagi punchi oina farmer oina hingjariba singse not only akhoi gi Bishnupur district khakta na deboja tongan tongan ba district khuding da khoi gi farmer low uraga chajaba aduga makhoi da natana makhoi na puthorei ba cheng chak sing si akhoi na lairaga janari bane simakta hariba khoi gi lamlai khakta natana senjam chirang da supari chamri rom longmi sing na low ubangam lamdre hari bijuja akhoi gi Bishnupur gi nahan ge squad team ga semdana akhoi gi low uhalani hari basmaina tongan tongan ba low uriba mafam sing sida masi Yangshan bam thoga Bishnupur gi de lokhali be initiative sumaina tongan tongan ba mafam sing de su chapchana bias leitana mafam khara khaktana tana akhanna ba mafam khara khaktana mafam khudingokta khoi gi masigi lokhotpam thokpa initiative se lokhotpam thokpra na khale oja sigi mitang de jage ba moche kari kamain thambini hoi kanone yamna maru oi ba concern lo port amani akhoi gi se amaru baru oi bagi matang na ngangnara ka sum address tawda ba ngangda ba su ya da ba ngangnara ka su kana da ba yam da bukta ko tv de kai da ngang ka ri kana ri ka hai ba ngangda ba su ya da ba maram da mayam gi khana nei na bagi part se kan to ke puthori ini ko to sikuma mayam sina maram aduna si sanam chirang gi kalokpari kano samri ka haibra adugi aduda natana segi periphery area da leiriba haiba tar valley gi periphery manipur gi di mayai waram bi ai ko aduna singyang ga taina ba mafam singdia da leiriba longmi singmi si asi awaba kya mayu da bagi koi adum thengdana lai ko sigi security po pi bangam dibani ko lots of security forces ko leiriba se amasi question lai maramar ta ngarang nahan kui dina development khara ko singi lam da su dis armament da bias leibagi wari myam samnarak patam de tang phagat pat singde phagat te haibu singde khara phagat pagi mamisu tai ko aduna anyway phubala gi case da awa ba kya tagi ba hoi sipai manga suspend to ko pagi pau khara bati leigre aduna asigum basi khara henna attentive oina yam secure oina sai group semba semaga sai gi kingchen ba ko with the representatives of the economic concerned department and the security forces ko masi yamna ngamam thoi haibani da maramdi hujik rana disarmament hoi nomai kapagi kanu se kitang tapthare haibadi yare tension di koi gi tapthari dana aduga amuk akoi da yam luri badi national highway lifeline hariba hangbangam da bagi awa matakta akoi leisari ba land resource kana da farm na pedi field sing sida akoi no masida amuk low uraga sabangam jadabagi phibam amagi kanu da bogda ohen base masi adugi matik awaba koi da mayuk na gadori bani aduna yam nungai taba poni da tawbanga mapota tawgi yamna tawbu man ba ko oi wagi wajasanu ga na khanbagi kanong khok lak base masi anyway adum tawduna la abani ko yaima aduna akhoi su khare attentive oi batai hojik senjam chirangi putu iba samaina hoi ngasai gi fubalagi kanu da chorak na ngasi fawda hoi tampaki jaga da kyam tawrge je ben akoi na unaba matam da kanu lohungi kanu da so hoi tonga particular memorandum ko hoi kan masigi kan singse area se koi submit to dana ga andaki koi da bu ngang na masu legre ko hoi attention pi bani aduna sigum se koi tohon nganu aduga phajana nga ka dabani highway free movement lehenga dabani maram ni masi lifeline ni ko suk sahi ani hum thingjan bai se masi taw yawn taw mali aduga thingi ba kangu gotana tana hangtok tri basing ju masi haibadi government of India is to take responsibility ko masi logo da bu log jaga di muishu du mu yauna hangan dabani na khoina do haibam thoi haibani ko yale ma so samai taw dana senjam chirang gi ta na tana sai phur khuding maki gan la kanoni mai tai amasung pi gatagi na tana ato mayam gi log ju yauri haibani da aduna mayam sigi yenga kanda masigi full security gi measures sidi khudak adum masi lawra da bani ngasi khabar yaure masi yam tuna consent kanuna ko home haiba tare ko then hujidi governor kai sina masi chief secretary lei myam sing sina masi gum ji loksel la kanda kari legi je hai asi mag adum tim thare yare then hujik lei ba kan phobal agi kai lei ba group yam tu matu kan type tawduna makhata na lehendana bu ko masi honna ba changi adun hujiti yam kanna changsin matam ni lo u se kitang matam hen gi ba da ising gi kari awa ba magi kan no phangda ba degi kan u ba yaro dini ko aduna
matam tanja si nong ni nang lanthok ki ba isingi kali gi magi lo ubagi matam lei jo mayam si yeng kan da khwai kano ni kano chakchen na ngasai gi lei ba government asina ngasai gi hari ba mayam sing se sidi da ka khudek te lo uba ya han mo kong pha na kan to bu ya bu gi amu kan na nuai ta ba thok do ko no mi se mi de khulai pai ba sing na no mai kapsen ko se mi thabak si to holoi da ba ni hai ba kano si thamge ko okay oza akhoi miyam khuding mangna hawjik thengnari ba issue haragati khoi lambi phattabagi issue se manipura lambi chatpa yaba lambi si irei bu leselaktre haibada haiman ba thokna roidabne ja even akhoi hawjik ayuki si khana nei ne balak da oza adum thengna birangani lambi gi lambi phattabagi ganu se masida lengakna hanna yengdab lambi sing miyam na semjin na bagi thabak leptana pangthorakli haidana khoi gi ya school police lane gi su makhoi gi volunteer organization singna masana lambi semjabagi warol su thamli ya school simak so khoi speaker satyabrata lairini smai tawdana oza lambi gi issue si miyam na masigi issue si dukki mating thengnai habidi lambi phattabasina maram orakanda ana yek pukhatpadasu ek bera ka ba machi mangna accident thokningai gi su hen mayak kaino haidi masina haidi hena akhoi da accident se prone no hen bagi kaino masu leiba du da natana masida thoiba ufun mayam sina mu khoi gi miyoi bena honsel liba source da changraga masini hen health issue masu lakningai gi achauba mi painingai amasu oiba dumapu lambi si phatre habasi miyamna khangdana udana lairabani phatre khangna chatpa yadre khangna nong kitang chuba ising aidi black topping tawraga so ja matam namit kharani khatani thamani chalamaga oja masi adumak kuina chattaba masi contractor singna thabak ningthina pangthoktre sudre habse oja khangabani adu lambi su dumak hawjik se asu thina sathina phatrabasi hawjik lairiba khogi representative singchina magi constituency gi lairiba lambi sing akoiba singsi semjanbagi wafam su iude aja si kari ka main thamining ja hena malambi soro haiba tare manipur gi haiduni kasai gi pot hole mayam ama dagi lairiba laikul erai mayam si som thauba haina gi dana teng asuma lambi da bo adum laira thauba gi keno habit lam la abni ko itang nan bi airport ortaga sum thawru daga je itang laibada adum thek bagi wakhalon ga la thawra jani je haina gi dana mamdi noam ta boksi sum singumba ahu arak se thai thauba gi haina bi dune ko itang chumba lambi da bok chumna gari thauba hairakramni koi gari thawnari mayam se aduna swai adum maram yam laiba jani swai dani etiquette noiba haibatare koi kanu ko in all professions and careers the laiminari ba mayam singa sina mana tawriba sinfam haibatare aduda kitang etiquette loiba aina doctor oragadi aina engineer oragadi ai thauda some kanu percentage kara society ki ko tawhuntu ini whole apna muksi society khunai gi miyam gi maming da ngatani koi hingminari ba ko even phanghiba koi sendong dong mayam ji pulak miyam gi ba haiba tare sigi maming da phangnai ngatani maramanduna sidida etiquette oibase katang yengjen dabadagi thopa ngatani na lawi ko akoina samna haibada koi even si mori thawal lambi saida mate kara mapan gi company afabjing lawra ka tawbasi adum hega hawde huji pau complaint leiti dana asiga sem part oiba se even MNP university to lilongjina akoi long kanggu sai gi loken ga lawi haibra kaino asem masak thoklei dana samana ba magi kano budget allocation na ka kano lairine ba adida akoi gi kanggu singina sema hom jingina hekta kaiba hobugumba kan dairise swadi etiquette woide badaine ba aina logido percentage laibisina kadai bu thadaraga kana karai kari tawr kanda aina kadai phungam to e aduga portsigi masagi oijagata ba phim duna adudi secret akanoni compromise tawroido bane ba magi kanose maramuduna akoi gi si pachaw du sawdo bani na sum kano thikan ga tawba natraga mai thada ba yam khadan semuragadi adum kal leiragadi matang pasa ka yaro ya thuba daga khan basu dum laibra akoi gi je ko khar ka toi kaiba khar ka toi na cái miền bây giờ phải sang nông gia si yam xin là vợ cái nhà bữa cái nó cái số adum lấy bữa hồi trước là president lấy cái mình adi kudung chào tu lấy tới bây giờ cái han adi wakal luôn đã khal cái xem ba làm gì cũng xem tu xem mu ba rồi cái adu cái sinh lực ba adu đã sai cái masih cái nó thâu cái này adu president lấy ngay si cái tăng mari lấy ba government cái nó chỉ attention jing pi là cái tăng phải năng tăng xem mu cái mà yam home mình bây giờ bữa
lambi thong sing ji so budget ama tawra kan da khara kuina chat pa yana ba ko akoi gi mathak te heta hijin bi station bi sum yeng ba da ko yam nuai ta ba mi atai na sum tong ba mana da ba mayam akoi si da ui lambi sem da masi sum maram amani ko anani phajana sem lambi ama bu ising sa ama natraga ikang amukta heta loisan ba je masi loibun thok ta ba ne na lawi ko aduna si yanga kan da akoi na yari makai hauji akoi upai leite to lekai ga club na leba oiro mo oiro ngasai khara thonjang khosan dana magi mamang dhek leiba tukan pam ka thien da lei mayam na khara ji mena ji ko madu ti kashrata banga ne bi mayam la ko ko pa accident bi nga ko accident to ko la ka leibak ta leibak to resume mention bagi habit tuma akoi lainer si in the meantime mathang la ko da koi gi government popular government ka la kan da su maru da lai ga dawri ba minister na trage MLA sing na traga magi contractor sing kitang ethiken we bi ra kan da ko agi profit ke no mayam do kitang akoi da phang da bi ya poti profit ji ko to ko le ding magi tamai pha da magi quality do adu kitang di maintain to honingi adu ko puna masi gi marak ta hauji se mapan gi akano gi haiba tare central government gi PR limited suspension means central rule lairing PS da collectively manipur lambi sing siang tang sembi na ba yeng chen bin na ba akoi representation ko kangal laga sai adu gi sarup amoina newspaper ga yauri ko masi kangal la ka da sem na ba honaji to da di puna mak ethiken oida ba gi thopuni ko haiba kan sema tham gi ko